Haukiba Matam Karada, Myanmar Haidiba country as the epicenter Oiduna Tokiba, Hanjin Hakiba Yuharna Maramoiduna, Hausi Fawi Oina, Adukimati Yamlaba, among Atasing Tokre Mukayama, Siana Amasu, Potsai Lantum Kiama Ama Atatogan Grey. Kodong Tiba Nanglaba Mafum Sing Asida, Rescue Mission Gi Oiba Operation Kayama Lepalate Chetari, Masigum Laba Matamasi, China Red Cross Gi Oiba Tim Lakpa Matamda, Hausi Myanmar Yoina Ladybug Crisis Asigi Manungda. Irang Tokiba Mafum Amada, Hana Parmisa Lodan Wafum Amata Pondok Lamdan Changla Hibagi, Wahau the Nongmei Kaptorak Pagi, but Todoxing Tokpagi, reports to Adamak Torakli. Tahi Kayadagi, Civil War Ama Crisis Aman Maram Oiduna, Adukimati Gamna Awa Ana Nangduna Ladyba, Laidaba, Tofum Kangdaba Supam Nopum Kangdaba, Netan Hingi Hiva Fangraba, Myanmar Haidiba country as the Nahuna Amu, Adukimati Yamna Kanba earthquakes in Hanjin Lakpan Maram Oiduna, Masina Filiba, Masina Fangliba Chiting as Adukimati Yamna Tamtiri, Housing Fawbagi Oina Rescue Mission Chataraba Matunda, Yamna Kana, Asiana Amasung, Mazugi Oina Ladyba among Atasing, Tizinba Asida. Miyoi Lishing Aniga Chamapan Rom, Sibagi Oiber reporting Torakli Makatana, Mafang Kaya Ama the Junction Mangam the Basing Asidan Gamna Bagida Makta Junction Duna, Asok Pansing Rescue Tonaba Amasung Asiana Sing Tidokna Bagida Maktab, Operation Sing Chataba Leptri. Myanmargi Nahan Tokiba earthquake Adugi efficienter Oiba Mafum Aduki Manak Nakpada, Ladyba, Nungsit Sing the Manak Nakpam Mafum Sing Aduda. You are having a madam oidna like it from using Adugi Masasing Patapum Tavan Madam Oidna Namtiba Manam Kayamana, Nillere Hibaki Oiboa from Kayama, Rescue Mission Changi Bakamusing Maiki Adumakondokli. Myanmar Edukimati Yamna Tamtiraba earthquake a sea heg Tokraba Matunda, country as Ibu Mateng Pangba Gidamakta Ian Hanba Oina, Kontansing local Kiba country singi Manung that China Haiba country as Isu Maruiba country Amoina Toraki. Makoyi Oiraba Nintizana train Tauraba land missing Amasung, Masigumlaba natural disaster sing Topa Madam the Operation Chataduna, Masibu rescue mission sing Chang Badai Tuching Toiba, Lanmike Ama Tarakba Amasung, Makal Makaki Oiba Polam sing Pangbugi Oiba, Hek earthquake Toki Bagi Mikup Karagi Matung the Wafum Kiama Fundoki, Howji Fobugi Oina, Chinagi Maiki, Guest Assistance Oina, Yamdrabada 1.5 million yuan Paisagi Oina, Myanmarda, Toktiba, Kudongtiba, Nangdiba Sigi. Mateng Oinabagi Damakta, Sikhre Haibagi Oiba report, Chinagi news agency, Joan news agency Maiki Fundorakli. Earthquake hek Tokiba Numit Aduda Yamna Yangba Kongjel Amagaluina, Russia Haidiba country Asigi Oina, Earthquake na Fangliba Chiting Asida Chatanabagi Damakta rescue mission, Junction Bayao Bagi Damakta Makogi Landmi Amasung Ed Kayama, Tarakiba country Amasu Oiki. India Haidiba country Asigi Oinasu, Manipur Haidiba state Asigi Yumtangaduna Ladiba, India Yumtangaduna Ladiba, Myanmar Haidiba country Asida Tokiba Yuar Habagi Oiba natural disaster Aduda, Nangliba Awaba Sing Adubu Mateng Pangba Gidamakta, Etki Oiba Polam Kayama Mateng Pangba Amasung, Lanmi Kayama Tadun Hausi Asi rescue mission the Yamna Kanachang Silly. Myanmar given a Hojik Chatariba rescue mission Asida, Yam exceptional Oiba case Amakata, Yuar Hakrabamatung, the Numit Manganigi Matunda, a Chobu building a Maning Kaibada, Makadan and Sinduna later of a Mu Yamahin, Kanmangambagi Oiba Todo Amatorakli.
O sedye buradan çıkar. Gel oğlum sedye çıkar buradan. Çıkmaz. O sedye buradan. Okay. Yes, Wait for the movement. You will move together. ngasimak Myanmar haiba country asida earthquake na maram oiduna aduki matik yamna chawba chaitheng phangduna awana kayama nangduna leiri myu kyama su akai atoi marakta nansinduna hingnabagi damakta kanagumna kanbiba laklagadi haiduna asa tawduna kayama leineri bani kayama kalli kayama asibo ina fangli masigumlaba matam asida atopa country singe maikaidiki mateng pangnabagi damakta lakliba tim asida Myanmar gi oina ngasi leiriba crisis asina maram oiduna khudong chadaba thokpa amasung conflict macha macha thokpa gi oiba wafam su hojik thorakli masigumlaba thawdo ama panba yaba haiba taragadi China gi oina Red Cross Society gi maikaidigi hojik Myanmar gi oina thokliba earthquake asigi chaitheng phanglaba mafam singda miyoi sing rescue tonobagi damakta lakpa matamda conflict leiriba hojik military government amasung rebel groups singi marakta lan kanna thingnariba area amada changsilakpa matamda permission amata lawdana natragana prior oina hana wafam amata phongdoklamdana changsilai aduga makoina lakliba gari sing aduda local gi oiba gari sing su yawi haibagi oiba wahauda nongmai sing kapthoktuna makoibu thatnabagi damakta honabagi thodok sing leibagi oiba report su Al Jazeera gi news reporting da yawrakli mata asida phongdokpa yabo wafam sing asimang Myanmar da earthquake na maram oiduna aduki matik yamlaba micham yawna miyu kyama asiyana nangduna chitheng phangduna leiribani matam asida Myanmar hairiba country asida leiriba civil war asina maram oiduna atopa powerful oiba country kyamagi maikeidigi mana pamjaba kanggu singda mateng tawsinduna lan asi hena mapangkal kankat halibani masigumlaba matam asida mateng pangbi oina changlakliba process asida leiriba lengak natragana atopa group singi maikeidigi mateng pangbagi mingda atopa leiriba latfam asida yausilakadra masida mateng tawrakadra haibagi oiba akiba adasu chathariba rescue operation singi manungda adumak mayek sing uba fanglakli